Kuki Militants singi akan may atekta CRPF ki officer ama yauna personnel ani sire amasung ani sokle. Chief Minister amasung Kuldip na condemn tawkre amadi Lemna Tharoi haikhre. Manipur da thogliba irang asi santi hanjilakle haina khanaraba matung khangawdana Moirang Police Station na konba Naran Senagi maningda leiba 2nd IRB Battalion da Kuki Militant ni chingnaba singna ngarang numidang nongyai pung baro helakpada bom na landasalakpada 2nd IRB Battalion da attached tawduna leiba B128 CRPF Battalion gi sifai mari bom machet na panduna sokpadagi ani laikidre ani na tamthina soktuna laikanakhre hairi. Laibak tiba thokdok aduda laikidraba CRPF personnel ani adudi Assamdagi SI GDN Sarkar amadi West Bengal dagi HC GD Sainini hairi. Thokdok thokfamdagi fangba paw na hai ngarang ahing nongyayda khutlai matik chana paiba Kuki Militant ni chingnaba miyoi chamarom laklaga Naran Sena maitai khultamna chatnaba hotnabada 2nd IRB Battalion kem manung maning thangba nakalda mathau tawriba B128 ki CRPF personnel sing aduna thingki. Madudagi Kuki Militant sing aduna hankhraga meter chamarom lapa mafamdagi bom kapsilaki. Maduda CRPF personnel sing aduna mathau tawriba bunker da tasinduna miyoi mari aduda panduna sokibani. CRPF na sukut hanki. Adubu kakpa lawba yauna nong kana chubana Kuki Militant sing ni chingnaba singi maikai dagi asok apan misi mina yaram gadra yaram loidra khangba ngamkide. Nongalaga ngasi ayuk pung 9 lom tabada ani suba IRB Battalion kem manung aduda hand grenade amasu taramki. Bom adu bomb squad team ama laklaga mafam adumaktada pokhaihanki. Makata na District Police ki makok thongba official sing laktuna makata na pamdaba thokdok sing thoktanaba akan macheksin thorang lokhatli. Loina na thinungai dagi tera khongsang bi fawba operate tawriba manga suba Sikh Regiment yauna CRPF ki combined force sing nasu Lonfai Salangtel Laingang Langjing Manbi Kuki Kul sing da thiba humbagi thabak jathaki. Maduda mifami pungi pawdi laitri. Moirang AC gi MLA Thongam Santi su fibam aduda yengsinki. Naran Sena Maira Paibigi President Ting Thauzam Larik Machan Hai Hauzik Fibam Asida Central Force ki bunker da Kuki Khutlai Paiba Sing Thoklakpada Miyam na unare. Aduga ngarang thogliba thokdok asi Kuki Chief Singa Chingkhong da leiba Central Force Singa manaraga tawbani haibagi thazaba lei. Aduga IRB Battalion gi kem manungda changsillaga Central Force Singa khut thaba ngamliba asinadi micham singdi kari oini. Aduna pukning leitadaba charangnaba na pik thalli. Ngarang maksu khakpa lawba yauna nong kanna chubadagi maitai khulak yoroktabani. Aduna Kuki Kul singda lairiba bunker sing lokthoklamdana Central Force amata chatkiba yaroi haiki. Maira Paibi konjengman patmana hai Kuki Militant singna Naran Sena da leiba ani suba IRB Battalion kem manungda attack chatharaktuna CRPF ki personnel ani thawai mangkiba amadi ani na yamna satina asokapan nangkiba thawong yaningde haiki. Loina na ngarang numidang pung barorom tabada kem manung maktada changsilaklaga attack chatharakpa ngamliba amasung security gi misu siraba aduga ngasi ayuk pung baro helaba matam fawba India amadi Manipur leingakna paukum amata pidana tuminna laisinba haibasi karamba aronba agenda leibano khandaba ngamde. Thodok asina taklibadi aikhoibu ngak senbiri haina leithoklaga makoina ngak seliba myoi fawba hatpa ngamliba asina lairiba maitai singi khongul mutnaba sillibra chingnadaba ngamde. Tamdana bunker loina lauthokraga chingdana matik chaba bunker thamliba asina takpadi maitai miyamda mi paiba pokhalli. Masigi aronba agenda su khangba pami haiki.